Manipuri film industry gi saknairaba actor miyam gi tak kabok le inausa ming asi ya school gi pakhang angawbagi dialogue tagi hit oikibadagi angang hal khaktana kaunarakpadagi maki asengba ming ibomsa haibasi kanamata khangna khidre hojikti kabok le inausa haina khangnari ta kabok le inausa leifam khunau mamang leikai lamlong imphal da pokhirami maki babagi mingna thoksom mani amadi babagi mingna thoksom sana hanbi kawi masin manau taret ki manungda mahakna manga subini piklingai deke horaga film asi yaubagi apambadi lerami manipuri film industry gi popular actor Olen mayam gi ta tomba haina khangnari basi laikai amata dagini amadi classmate choirami metric exam thabada kabuk leidi fail oi hore Olen di pass tobadagi mapalam da lyric tamkhre adubu mahakti metric exam pass tawba ngamdadana lehure imung manung wabana aphang ba thabuk torami aduga gari workshop ta paint tawbagi thabuk su yaurami sahi taruk workshop ta thabuk tawramlaba matungda mahakki marupti film kumkhre tabada ikai khirami maramdi mahakna classmate oiramba amana film kumkhiba adusu hero gi role da aduga mahakna workshop ta masana ikai batabani adubu aigi thabuk tawgadabadi adum tawki mahaki marup Olen da chauthokpa pongba napal amata leiramde film gi hero oijarabasu real dadi yamna chamlami nongma Olen na film shooting lei chatlusi haibadagi makhoi mamanaba mayam haunaraga chatli film adu concert part 1 ni film adu da Olen hero gi role ni saridu villain gi role sagadaba atopa manga lakadaba adu lakhide shooting mafam adu da ngaibe yaba ngaikhi lakmandaba da director adu na kabokle inausa da villain gi role sana ba hairaki mahak ngamloi haina haiki director amadi mahaki marup Olen na haiman kibadagi try tawgena kumki concert part 1 asi mahaki ahanba film ni ahanbadadi mari mangarak soiki amadi yamna sukiki second take su lauki toina yamna nungai khidaba thaudok amana sekmai turel haiba film adu namningai matamduda aigi baba adu kanna nare laktaba yadre haina pau pibirakhi mahak pakhatuna shooting adu thadok lamnaga yumda halakhi adubu baba adu unaba phangdana laikhiramde malem asidagi thadok tuna satkirami adubu punsi si asini haina khallaga awaba nungai taba kaya ama phathaki concert part 1 dagi hauraga part 5 fabo adum yawki marakta script ta iramba dialogue asi onthoklaga isana hainaba mawngda ngangba kaya masu yawi nok phade dasu role macha kaya marum yawki comedy gi experience asi tawraga khangba sum hengalagi tamba leptragadi khangba hengalagi haiduni film concert amadi Dr. Yaimagi matam sidadi mayamna sak khangnaba yamna watlami sum ibomsa haina khangnarami actor Boni asi aigidi khwaidagi film shooting tominnabada nungaiba actor amani ya school gi pakhang angawbugi dialogue dasani haibu wahi sidagi mayamna kabokli inausa masak khangnarami dasani haibasi film gi writer na script ibada yaurambani adubu chana khiba haiba tare hojiksu angang singna sonari mahaki family da film gi theater da background amadi leiramde adubu masana kan hotna kibadagi thak asi yorakibani haubadagi hojik fawo film yankai hena kumkhre film amada lead role oina su kumki abenauna heroine oiki film adugi mingna haukhodana taraguda hojikti comedy amasung supporting role gi actor oina kumli mahaki nuai khidaba thaudok amana friendly match ki football sanaba matamda aikhoigi opposition player aduga aigi ball adu kausanabada soibadagi aigi faiganda kausan lakpadagi ai soki opposition player amadi goalkeeper makhoi anina sangsilaga haugatpada mateng pang ba sangsilaki adubu mahak haugatpa ngamkhide aikhoi team gi mi khara kauraga samlaga playground mapalomda puthokirami aidi yamna kanna sokpanatte haina khallubani match adu loiraba matungda hospital da x-ray lauraga yengbo matamda faibakta saru adu kairami doctor na operation tawbada yadre hairakpadagi operation du tawki tapna phare haine khallubani adubu 2020 March adwaida covid pandemic asina maram oiraga iramdam asida hena film lujilakliba matam asida film shooting amata tawdringai tanja asida haksang asi amukka anabu oiraki mahak masang ngamde haina taba matamda iramdam asigi saknairaba actor actress director producer kaya marum
ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯤꯈꯤ ꯑꯃꯗꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯀꯌꯥ ꯃꯔꯨꯝꯁꯨ ꯄꯥꯡꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝꯁꯤꯁꯨ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯄꯣꯏꯟꯠ ꯅꯝꯕꯔ 1ꯗꯤ ꯁꯛꯅꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯕꯗ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯗꯤꯒ꯭ꯔꯤꯒꯤ ꯆꯦ ꯄꯥꯏꯕ ꯃꯔꯨ ꯑꯣꯏꯗꯦ꯫ ꯏꯁꯥꯅ ꯄꯥꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯛ ꯇꯥꯛꯄ ꯉꯝꯃꯤ꯫ ꯑꯅꯤꯁꯨꯕꯗ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯇꯧꯔꯒ ꯈꯪꯕ ꯍꯦꯜꯂꯤ, ꯈꯪꯕ ꯍꯦꯜꯂꯕꯅꯤꯅ ꯊꯕꯛ ꯑꯗꯨ ꯇꯧꯕꯗ ꯂꯥꯏꯔꯛꯏ꯫ ꯑꯍꯨꯝꯁꯨꯕꯗ ꯒꯥꯔꯤ ꯋꯥꯔꯛꯁꯣꯞꯇ ꯄꯦꯟ ꯇꯧꯔꯝꯕ ꯑꯃꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯗ ꯀꯣꯃꯦꯗꯤ ꯇꯧꯗꯨꯅ ꯋꯥꯔꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯀꯣꯛꯍꯜꯂꯤꯕ ꯇꯥ ꯀꯕꯣꯛꯂꯩ ꯏꯅꯥꯎꯆꯥꯕꯨ ꯗꯤꯌꯔ ꯃꯅꯤꯄꯨꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯇꯨꯡꯗꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ꯫ ꯀꯣꯃꯦꯟꯠꯁꯇ ꯀꯕꯣꯛꯂꯩ ꯏꯅꯥꯎꯆꯥꯒꯤ ꯄꯥꯝꯅ ꯌꯦꯡꯈꯤꯕ ꯐꯤꯂꯝ ꯃꯃꯤꯡ ꯑꯃ ꯏꯕꯤꯔꯝꯃꯨ꯫ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯣꯝꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫